Masi review tauruga progress taujiga di akoi nang asi thengriba hongna di concept lariba dagi Manipuri irang lariba kuki jo maraki militant group adi mogi terrorist group se tauri myam se lephan be yaroi su se amtang tuoga moi mathra military chapchaba befitting of military crackdown under the constitution of India under the rules cited laws of the land tauba targa masi sol tongam ne se idea kan haiba meme ne lamdam asigi MLA mayam asi power pining bagi minister oining bagi amadi masa masagi nungai yaifaba Pambagi damak MLA oirabara haina nauria pakhang lakpa esigi MLA oiramba RK Anand na wahang tawrakpaga loinana haujaga se Manipur kanma matamni puglakpa ngamloidaba oirabadi MLA famdagi resign tawbiro hairakli Imphal gi Kwakaithal akham lekai da leiba mahaki mayumda pangthokiba paugi mifam amada Anand makha taraduna Maitei haiba si furup chawde loinana constitution da safeguard amata leite tribal gidi Indian constitution gi provision mayam ama safeguard oinaba piri haiki Kumjali sangamaga chamapan fugamapan gi matung da lakliba Manipur gi social political amadi economy gi matang da lakpada maitai furuba sina khwaidagi chaitheng nangliba furup ama oiri haiba wafam Anand thamladuna atopa furup ama bu maitai da unshin handuna proxy war chathahali India laingak na maitai da faujariba nationalism asi Matau karam tauraga manghangani haibagi political design amada lakpagum tauri haina nungnang bafongdorakli Koki sing na taba mafam sing da bunker mayam ama sajinduna mai population da nongmai amadi bomb kapning ba matam da kapa asi Tronglaobi da thokliba thaudok adur khudamni Masi pumna magasigi responsibility asi center da laidiba NDA government asina oi haiba wafam Ex-Mla asina thamladuna aikoi na hingliba makai koki land natraga toppa lam ama sembada Manipur gi lam machet amata sukpipiroi hairakli Masi review tauruga progress taujiga di akoi nang asi thengriba hongna di concept lariba dagi Manipuri irang lariba kuki jo maraki militant group adi mogi terrorist group se tauri myam se lephan be yaroi su se amtang tuoga moi mathra military chapchaba befitting of military crackdown under the constitution of India under the rules cited laws of the land tauba targa masi sol tongam ne se idea kan haiba meme ne rangasi haiba hi dudi kari no military crackdown hai military crackdown se under the law ne masi loose end lerga moigi negotiation da su lei hai moi khulai me am paisa le sai mi dising ani mathak tam sugi keno sing member ne hai paisa government of India na thai moigi me am tawri si loi government of India ni yengchen ba ngak tani